Leibak asigi khwaidagi chawba amadi khwaidagi fazaraba Ram Mandir ama oigadawriba Ayodhya lupa crore 1,500 changna saba loisilaktuna tha asigi tang 12 da Central ki official sing suti thaduna hangdokadawriba Ram Mandir asida kilogram 2,100 Lumba Sanagi Kangsi Yan-gadouri haire Ram Mandir sangabagi thorum asida malemgi amadi leibak asigi VVIP kaya charter flight chamaromda lakadaba maramna Ayodhya airport ta thampham leitabagi awabasu mayoknari haire Ram Mandir sangabagi akanba cheksin thorang paikhatpaga loinana mandir asida Sanagi khurum ama Hyderabad gi chahi 34 suraba miyoi amana katkadauri masida natana mandir asigi security gidamak Aligarh dagi so saba company gi mapu Satya Prakash Sharmana kilo chamri lumba fit 10 hena wangba so amasu katkadauri so asi malemda khwaidagi chawba so amani haina so panari Ram Mandir asigidamak Lucknow da leiba miyoi amana amuktada leibak nipan gi pung chap chana takpangamba gari amasu khudol tawrakre loinana fit 94 rom sangba firal ama Gujarat ki chief minister Bhupesh Patel na katlakre firal asigi arumbana ton 5 rom oigani masitanatana tongan ba masak naiba potsa kayasu lepa leitana miyoi kayana katnarakli hairi